Mahairoi Loop All Manipur Students Union MSU na sinduna ngasi nifumatoi suba realization day mikap thokpa numit pisum chinga chingda pangthokre thauranga mari leinana laikhidraba Mahairoi ani huidrom lokendro amadi posangbam lukhoi Premanandagi khubamda hai laikatke Haukiba pung kunga mari da lepagasi gi oina COVID-19 gi anoba case lak ani lising kuntra mari ga chatrok mari futara ni thoi hengalakre Union Health Ministry ki report amagi matung ina lepagasi gi COVID-19 positive hoiba mioi crore ama lak nifu mangarom sukre hade Malem gi oina COVID-19 positive hoiba missing crore tara humdoi lak mari futara taruk lising mari futara taruka Chahum Taramathoi Shukre, Laina Asina Maram Oiduna Laikitaba missing na lakun mapan lising marifutara taretka, Chahum Humputaret Shukre. Malem Gilepak Singi Barakta US na positive oiba missing Kwaidi Yamle. Tamay Sub Division Yamatangairava Higher Secondary School Amo Oiriba, Langmay Higher Secondary School, Oza Matiksa na Laitabana Mahiroi Singna Mapung Fana, Subject Kara Tamba Fanghodana, Ningba Kaina Lehauri. School asida posting laklaba oza kharadi join tawramdana atopa mafamda transfer amuk tawkhibana Mahairoi singi maraipak tamba ngamhode Juribam district asigi hek mayol manak National Highway kuntra taret kina jail gi mamangda matam kuinadagi miyamna chatpada khudong chatana leiramba lambi matik asi tha amagi manungda Koilas thaduna hena faba lambi ohilagani haina project asigi engineer oiba Hizam Sarachandrana aikoi gi paumida fongdokre